Pai kai no today. Nang na bo han mon thar kani ha de. Yareda wathi tawleranu kok hairo kai dawrage. Adune wa ngam sungam moi da sha. Taning bagi khawra wan thar kani kaina. Raina du loya da falap yengduna mabuk ningda sumna khali. Kaino ne sibana hanwai gi loya durane. Sumaina nupida wangang baga dilaradana. Hangkat na fo yang mangamdabane ba. Koino da khairaga lakpane ba aduga ngasi na mana mu khaijila ba khangdreda ko kaselo ngawsila e loyana achikpa do thugarik tuna Kana ya khalam khali no tan jajida kaino ne khandeda kaidagi wakhalno wakhal ga khanaba miga leijade ko khoidi laibu lectrate am pai Yarak tangang lagang kibawa oibana Raina du tahodraduna hanjin na muk hanglai. Kay haibano? Kay sho haidida. Raina je yam hongam me haba. Is kay no hongam me haisiba. Tizal le hairo natraga pazato e hairo. Loya du nokfet tawna. Mayam pazato me haba. Aseng bro haisa yam haraw ge tawiko. Ado akoy dom cha hoina di Hyderabad ta hek lakpadagi yam thizale hai aduga ngasi nagna phajato e hai sibu mitka di sokte ko asing bai nei na haiji yam phajato e ba ngai khone ngangjinaraga wa thaidok padi yaroi ko thaidoida adugi dine no yumirom dai horen ai dom haibira ke ba wa se hairaga loyadu lejaba pangal thona puthokduna phongdok lage khalakle Raina su loya gi mawongsi haifeti chingna bani. Loya du itap tapna adumak wadu makatarai. Raina. How? Kaino yam imotara iduna. Ado, ay nga sidin na wakaray. Lana di ka na gums. Kaino hekta hayo ne. Ay show jaba tiwa di nati ko. Matam ko inagi mamang dagi. Nafam da hai kena kaya rakha na hona ki bane adubu hai na wi khudong chaw de sumang bang ki da bana bai le ki da bane kari gumba aina hai ga dor ba wase sida Raina na no hai ber padi ate ko Kari wano ay bubab am tadi ta halu kay dawrage no hai ga dor bagi maram na kaino hekta hayo kay dawrage Loyadu lat tawduna yamna ikay na harai Nangi khangnaba mi ga leibro Khangnaba mi haidi boyfriend lo Hoi Leiteda kay leirage yam thazadana hanga isina Maram lay adugine Kay maram no ba ado Adubro Raina aina nang mo thamoy sina nungsi matik chadraba aige proposal se nang na mirai bigano ko kari gumba nang na mirai birawati ay punsige yung ban kita pasu ay Hairakli bawa du tabada Rainadu ingak-ngakli Taseng nama loyana asum na hairakani haibasi khalludabani adubu Rainadu ik-a tawduna Ha kaino loya nang aduy wado aingonda kay khalaga hairaino Khumlakli ba pau khumdu tabada loyadu khazik ikaina Raina Nangi waise ay tasing ni kaya pawai ay punsida asumna amuktasu nupida propose taw kitray aduna kari wahi haraga karamba wangang sisinaraga nafamda kamay na phungdokani haibasu ay khangde ay gi wahida asoiba yawrasu nangna karanga o phare nangi waise na takpadi nang ay wianingde haiba natro Khanghong honglakli ba loyagi sakphamdu ubada Rainadu nokfet tawna
ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯂꯣꯌꯥꯁꯦ ꯋꯥꯔꯣꯞ ꯄꯨꯛꯂꯧ ꯇꯧꯕꯒ ꯌꯥꯝ ꯍꯩꯖꯥꯠꯅꯤꯅ꯫ ꯂꯣꯌꯥꯗꯨ ꯔꯥꯏꯅꯥꯒꯤ ꯑꯁꯤꯒꯨꯝꯕ ꯑꯃꯨꯛꯁꯨ ꯌꯥꯅꯤꯡꯕ ꯃꯥꯟꯕ ꯑꯃꯨꯛꯁꯨ ꯌꯥꯅꯤꯡꯗꯕ ꯃꯥꯟꯕ ꯃꯇꯧꯁꯤꯅ ꯃꯥ ꯇꯁꯦꯡꯅ ꯏꯉꯥꯎ ꯉꯥꯎꯔꯦ꯫ ꯔꯥꯏꯅꯥꯗꯨ ꯋꯥꯗꯣ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯪꯒꯤ ꯅꯑꯣꯡꯁꯤꯗꯤ ꯑꯩ ꯁꯨꯝ ꯅꯣꯛꯅꯤꯡꯉꯛꯇꯣꯔꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯅꯁꯥ ꯅꯊꯟꯇ ꯂꯧꯖꯔꯤꯕ ꯗꯤꯁꯤꯖꯟꯗꯨꯅ ꯍꯦꯟꯅ ꯅꯁꯥꯗꯣ ꯑꯋꯥꯕ ꯄꯤꯔꯤꯕ ꯀꯩꯒꯤꯅꯣ? ꯅꯪꯒꯤ ꯋꯥꯍꯩꯗ ꯑꯩꯅ ꯐꯖꯩ ꯐꯖꯗꯦ ꯅꯠꯇ꯭ꯔꯒ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯕꯣ? ꯑꯩꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩꯌꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯑꯒ ꯍꯧꯖꯤꯛꯐꯥꯎ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯕꯤꯔꯝꯗꯕꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯕꯅꯣ? ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯂꯣꯌꯥꯗꯨ ꯍꯧꯖꯤꯛꯇꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯗꯤ ꯔꯩꯅꯥ, ꯅꯪ ꯑꯩꯒꯤ ꯄ꯭ꯔꯣꯄꯣꯁꯜ ꯌꯥꯔꯦꯅ ꯂꯧꯔꯒꯦꯀꯣ? ꯔꯩꯅꯥꯗꯨ ꯏꯀꯥꯏꯔꯛꯄꯒꯨꯝ ꯃꯈꯖꯥꯏ ꯑꯅꯤꯗꯨ ꯉꯥꯡꯂꯞ ꯇꯧꯅ ꯇꯟꯖꯥ ꯑꯗꯨꯗ ꯁꯛꯍꯦꯟꯅ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯍꯥꯏꯔꯛꯀꯦꯅꯦ, ꯅꯪ ꯄꯥꯏꯒꯦꯔꯣ? ꯑꯩ ꯀꯣꯟꯅ ꯎꯅꯔꯒꯦ, ꯅꯪ ꯑꯗꯨꯝ ꯄꯥꯏꯔꯣ꯫ ꯐꯔꯦ ꯐꯔꯦ꯫ ꯍꯜꯂꯣ꯫ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯄꯥꯎ ꯅꯨꯡꯉꯥꯏꯂꯣꯀꯣ? ꯑꯗꯣ ꯒꯥꯔꯤꯗꯣ ꯇꯞꯅ ꯇꯞꯅ ꯊꯧꯒꯗꯕ, ꯈꯪꯉꯤꯗꯅ? ꯑꯗꯨꯒꯅꯦ, ꯑꯣꯖꯥꯅ ꯇꯥꯛꯄꯅ ꯈꯤꯇꯪ, ꯁꯥꯇ꯭ꯔꯅ ꯍꯩꯕꯅ ꯗꯃꯥ ꯑꯃ ꯀꯥꯏꯗꯨꯗꯤꯅꯦ ꯇꯧꯁꯤꯜꯂꯨꯅꯨꯍꯦ꯫ ꯍꯌꯦꯡ ꯐꯔꯛ ꯇꯥꯔꯛꯀꯅꯤꯕ꯫ ꯌꯥꯔꯦꯀꯣ, ꯑꯩꯅ ꯂꯣꯏꯅ ꯈꯪꯕ ꯉꯥꯛꯇꯅꯦꯕ꯫ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯕꯗꯅ ꯊꯕꯛ ꯆꯤꯜꯂꯤꯒꯥꯏꯗꯨ ꯇꯧꯋꯦꯒ꯫ ꯐꯣꯟ ꯇꯧꯔꯛꯄꯗꯤ ꯁꯪꯕ꯭ꯔꯕ ꯅꯪ? ꯍꯌꯦꯡꯗ ꯉꯥꯏꯔꯦ꯫ ꯃꯔꯝꯁꯤ ꯈꯪꯉꯀꯥꯟꯗꯅꯦ ꯑꯩꯕꯨ ꯑꯝꯇ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯔꯛꯀꯗꯕ꯫ ꯆꯥꯟꯁ ꯄꯤꯕꯤꯔꯤꯅꯤꯗꯤ ꯈꯪꯗꯦꯅꯦ꯫ ꯀꯥꯟꯅꯗꯦꯁꯦ, ꯔꯩꯅꯥꯗꯣ ꯑꯝꯇ ꯄꯥꯏꯍꯜꯂꯣ꯫ ꯂꯣꯌꯥꯗꯨ ꯔꯩꯅꯥꯗ ꯐꯣꯟꯗꯣ ꯐꯠ ꯄꯤꯔꯛꯏ꯫ ꯍꯜꯂꯣ꯫ ꯇꯥꯏꯌꯦ ꯇꯥꯏꯌꯦ꯫ ꯇꯥꯕꯒ ꯂꯥꯏꯔꯤꯀꯣ, ꯅꯪꯕꯨ ꯅꯍꯥꯟ ꯑꯩ ꯊꯣꯛꯂꯛꯑꯒ ꯈꯪꯒꯅꯤ ꯍꯥꯏꯕꯗꯣ ꯀꯩ ꯄꯥꯎꯅꯣ? ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯑꯣ꯫ ꯅꯕꯨꯛ ꯐꯠꯇꯕ ꯇꯧꯒꯅꯨꯀꯣ, ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯉꯦꯕ꯫ ꯍꯣꯏꯅꯦ, ꯍꯥꯏꯒꯦꯕ꯫ ꯑꯗꯨ ꯅꯪꯗ ꯌꯧꯔꯛꯈꯣꯕ꯫ ꯔꯩꯅꯥ, ꯍꯟꯗꯛ ꯃꯇꯥꯡꯁꯤꯗꯤꯅꯦ ꯃꯤꯡꯒꯧ ꯊꯧꯒꯧꯒꯁꯦ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯗ ꯌꯥꯔꯣꯏꯗꯧꯔꯤꯍꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯁꯦ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ, ꯅꯣꯏ ꯑꯅꯤ ꯆꯪꯗꯅ ꯅꯝꯗꯨꯅ ꯉꯥꯎꯍꯟꯗꯣꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ꯫ ꯀꯩꯅꯣ, ꯑꯃꯗꯨꯅ ꯑꯃꯨꯛ ꯅꯪꯕꯨ ꯉꯥꯎꯍꯟꯕ ꯌꯥꯕ ꯋꯥꯒ ꯍꯥꯏꯔꯕꯣ? ꯍꯥꯏꯔꯁꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨꯍꯦ, ꯃꯥꯗꯤ ꯌꯥꯝ ꯆꯝꯕꯅꯦ, ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯋꯥꯗꯣ ꯐꯠ ꯁꯝꯖꯤꯟꯗꯨꯅ ꯐꯔꯦꯁꯦ, ꯊꯝꯃꯒꯦ, ꯑꯩꯁꯨ ꯌꯧꯔꯛꯇꯣꯔꯦ꯫ ꯑꯗꯣ ꯌꯨꯝꯗ ꯍꯥꯟꯅ ꯆꯪꯉꯨꯈꯤꯒꯦ꯫ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯒꯤ ꯅꯣꯏꯗ ꯍꯥꯟꯅ ꯍꯦꯛꯇ ꯆꯪꯕꯒꯤꯅꯦ ꯁꯣꯝꯗ ꯋꯥꯒ ꯂꯣꯏ ꯊꯣꯛꯑꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯊꯝꯃꯣ ꯊꯝꯃꯣ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯔꯩꯅꯥꯒꯤ ꯌꯨꯝꯁꯨ ꯌꯧꯔꯦ꯫ ꯂꯣꯌꯥꯗꯨ ꯒꯥꯔꯤꯗꯣ ꯇꯞꯅ ꯈꯥꯝꯗꯨꯅ ꯑꯗꯨꯗꯤ ꯂꯩꯍꯧꯔꯣꯀꯣ? ꯂꯩꯍꯧꯔꯒꯦꯀꯣ꯫ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯐꯣꯟ ꯇꯧꯔꯛꯀꯦ, ꯄꯥꯏꯈꯠꯂꯛꯎꯀꯣ? ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ꯫ ꯊꯥꯡꯒꯦ ꯇꯧꯔꯝꯕ ꯃꯈꯣꯡꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯑꯥꯔꯀꯦꯗ ꯂꯨꯍꯣꯡꯗꯧꯔꯦ꯫ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯦ? ꯑꯁꯦꯡꯕꯩꯅꯦ꯫ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯥꯏꯕ? ꯋꯥꯏꯊꯧꯗꯒꯤꯅꯦ꯫ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯀꯩꯅꯣ, ꯃꯁꯥ ꯃꯁꯥ ꯈꯪꯅꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯍꯟꯈꯩꯅ ꯍꯥꯏꯅꯔꯤꯔꯣ? ꯍꯥꯏꯅꯕ ꯅꯠꯇꯦ, ꯃꯣꯏ ꯃꯁꯥ ꯃꯁꯥ ꯈꯪꯅꯖꯕ꯫ ꯑꯣ, ꯌꯥꯝ ꯐꯩꯌꯦ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯈꯪꯅꯕ? ꯀꯨꯏꯗ꯭ꯔꯤꯗ, ꯆꯍꯤ ꯑꯃꯃꯨꯛꯇꯤ ꯍꯦꯜꯂꯛꯑꯃꯅꯤ, ꯌꯥꯝ ꯑꯉꯥꯡꯅꯦ꯫ ꯆꯍꯤ ꯀꯌꯥꯃꯨꯛꯀꯤ ꯂꯦꯡꯒꯥ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯁꯦ? ꯆꯍꯤ 10 ꯆꯪꯉꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ꯫ ꯑꯗꯨꯗꯤ ꯑꯉꯥꯡꯅꯤꯅꯦ꯫ ꯑꯗꯨꯒ ꯅꯍꯥꯟꯈꯩ ꯑꯩꯉꯣꯟꯗꯒ ꯍꯥꯏꯗꯕꯅꯦꯕ, ꯃꯗꯨ ꯃꯤꯗꯣ ꯈꯪꯅꯤꯗꯅ꯫ ꯑꯗꯣ ꯃꯁꯛꯄꯨ ꯀꯃꯥꯏ ꯇꯧꯒꯦ? ꯃꯁꯛꯄꯨꯗꯤ ꯌꯥꯝ ꯐꯖꯕꯖꯥꯠꯅꯤ꯫ ꯑꯗꯣ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯅꯉꯣꯟꯗꯩ ꯍꯦꯟꯗꯦꯗ꯫ ꯌꯥꯔꯦꯀꯣ, ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯌꯧꯔꯗꯤ ꯑꯩ ꯆꯪꯍꯧꯕꯅ ꯐꯔꯅꯤ, ꯅꯠꯇ꯭ꯔꯗꯤ ꯕꯦꯔꯥ ꯂꯥꯛꯀꯗꯧꯔꯦꯕ꯫ ꯑꯩ ꯆꯪꯉꯒꯦꯀꯣ꯫ ꯂꯣꯌꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯄꯤ ꯑꯗꯨꯅ ꯆꯪꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯀꯟꯅ ꯆꯥꯅꯔꯤ꯫ ꯉꯥꯟꯊꯣꯏꯗꯨ ꯄꯥꯔꯤꯗ ꯈꯖꯤꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯗꯥꯆꯣ, ꯂꯨꯍꯣꯡꯕꯁꯨ ꯊꯥ ꯐꯥꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯅꯪꯒꯤ ꯈꯨꯠꯁꯨꯃꯟꯗꯨꯁꯨ ꯐꯅꯗꯤ ꯌꯥꯝꯃꯝꯃꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯡꯄꯤ ꯄꯤꯊꯣꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩ ꯍꯥꯏꯖꯥꯅꯣ? ꯌꯥꯝꯃꯕꯅꯦ꯫ ꯉꯔꯥꯡꯕꯨꯗꯤ ꯋꯥꯔꯤ ꯍꯥꯏꯐꯦꯠ ꯁꯥꯔꯝꯕꯅꯦ꯫ ꯍꯌꯦꯡ ꯍꯪꯆꯤꯠꯇꯤ ꯁꯣꯏꯗꯅ ꯄꯤꯒꯦ ꯍꯥꯏꯌꯣꯏ꯫ ꯁꯤꯗꯪ ꯂꯧꯊꯣꯛꯑꯒꯅꯦ, ꯃꯈꯥ ꯇꯥꯕꯗꯤ ꯃꯣꯏꯒꯤꯗ ꯁꯨꯔꯔꯣꯏ꯫ ꯑꯗꯨꯅ ꯐꯔꯦ,
ꯑꯗꯨꯗ ꯁꯨꯝ ꯄꯠꯇꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯑꯗꯣ ꯏꯅꯦ ꯊꯥꯔꯣ ꯍꯣꯏꯗ ꯌꯥꯎꯕ ꯃꯔꯛꯇꯨꯁꯨ ꯍꯌꯦꯡ ꯇꯥꯕꯅꯤ ꯅꯪ ꯑꯝꯇ ꯆꯠꯂꯨꯁꯨ ꯑꯩꯈꯣꯏꯗ ꯄꯤꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯄꯥꯎ ꯑꯃ ꯍꯥꯏꯐꯦꯠ ꯇꯥꯏ ꯑꯗꯨ ꯍꯪꯉꯨꯕꯅ ꯐꯅꯤ ꯑꯅꯤ ꯌꯥꯎꯕꯅꯤꯅ ꯑꯃ ꯍꯥꯟꯅ ꯄꯤꯅꯕꯕꯨꯗꯤ ꯍꯥꯏꯈꯤꯕꯅꯤ ꯍꯣꯏ ꯑꯩ ꯍꯌꯦꯡ ꯆꯠꯂꯨꯔꯒꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯄꯤꯔꯗꯤ ꯁꯅꯥ ꯑꯣꯏꯅ ꯁꯥꯔꯨꯁꯨ ꯐꯔꯅꯤꯆꯔꯒꯤ ꯑꯥꯏꯇꯦꯝꯕꯨꯗꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯊꯕꯛꯀꯤ ꯄꯩꯁꯥꯗꯨꯅ ꯀꯣꯟꯅꯅꯕ ꯁꯤꯜꯂꯒꯦ ꯊꯥꯖꯗꯨ ꯆꯥꯔꯝꯕ ꯆꯥꯛꯇꯨ ꯆꯞ ꯂꯦꯞꯂꯒ ꯃꯕꯨꯡꯗ ꯈꯖꯤꯛ ꯌꯦꯡꯗꯨꯅ ꯗꯥꯆꯧ ꯁꯅꯥꯗꯤ ꯁꯥꯗ꯭ꯔꯁꯨ ꯌꯥꯅꯤꯌꯦ ꯍꯧꯖꯤꯛꯀꯥꯟꯗꯕꯨ ꯑꯃꯥꯟꯕꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯁꯤꯗꯤ ꯁꯤꯅ ꯑꯗꯨꯝ ꯁꯤꯜꯂꯁꯦ ꯑꯗꯨꯒ ꯎꯄꯨ ꯀꯥꯡꯊꯣꯜꯁꯨ ꯌꯥꯝꯅ ꯍꯥꯞꯄꯤꯒꯅꯨ ꯍꯥꯞꯇꯕ ꯌꯥꯗꯕ ꯈꯔꯗꯨꯇꯪ ꯍꯥꯞꯄꯤꯌꯣ ꯃꯗꯨꯗ ꯅꯆꯟꯅ ꯌꯥꯝ ꯃꯤꯌꯥꯝꯗꯤ ꯊꯤꯖꯔꯣꯏ ꯑꯔꯩꯕ ꯃꯤꯒꯤ ꯃꯇꯧ ꯇꯧꯒꯨꯝꯁꯤꯗ ꯅꯆꯟꯗꯤ ꯑꯗꯣꯝꯗ ꯈꯥ ꯍꯦꯟꯅ ꯄꯥꯝꯕꯁꯨ ꯄꯣꯛꯎꯗꯦ ꯑꯩꯒꯤꯗꯤ ꯗꯥꯆꯧꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯝꯕꯤꯕ ꯈꯔꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯖꯒꯦ ꯄꯥꯔꯤꯗꯨ ꯃꯆꯟꯒꯤ ꯃꯒꯨꯟ ꯈꯪꯂꯕꯁꯨ ꯋꯥꯗꯨ ꯈꯖꯤꯛ ꯊꯩꯗꯣꯛꯇꯨꯅ ꯆꯟ ꯅꯪ ꯗꯥꯆꯧꯒꯤꯗꯤ ꯀꯩꯁꯨ ꯈꯟꯒꯅꯣ ꯃꯔꯨꯞ ꯐꯪꯒꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯅ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯜꯂꯒ ꯍꯥꯞꯀꯗꯕꯁꯨ ꯅꯠꯇꯦ ꯏꯆꯟꯒꯤꯗꯃꯛꯇꯗꯤ ꯗꯥꯆꯧꯅꯅꯦ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯃꯤꯗ ꯀꯩꯗꯧꯕꯒꯤ ꯏꯆꯟꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯇꯖꯣꯞ ꯊꯥꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯗꯅꯦ ꯅꯪꯅ ꯀꯣꯛ ꯊꯥꯗꯒꯅꯨꯀꯣ ꯗꯥꯆꯧꯅ ꯁꯤꯜꯂꯤꯕꯁꯦ ꯌꯥꯝꯒꯗꯕ ꯅꯠꯇꯦ ꯑꯔꯩꯕ ꯃꯤꯒꯤ ꯃꯇꯧꯗꯤ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯇꯝꯕ ꯉꯝꯒꯅꯤ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯏꯃꯨꯡꯗꯨꯗ ꯆꯪꯈꯤꯕꯗ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯕꯨ ꯀꯃꯥꯏ ꯇꯧꯒꯦ ꯊꯥꯖ ꯃꯕꯨꯡꯅ ꯃꯥꯒꯤꯗꯃꯛ ꯋꯥꯕꯤꯕ ꯑꯁꯤ ꯎꯕꯗ ꯆꯤꯝꯕꯥꯜꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯗꯥꯆꯧ ꯌꯥꯝ ꯐꯩꯌꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯄꯨꯛꯆꯦꯜꯁꯤ ꯑꯇꯥꯡꯕꯅꯤ ꯃꯤ ꯑꯃꯒꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯍꯥꯏꯕꯗꯣ ꯏꯃꯨꯡꯗꯨꯗ ꯂꯩꯕꯒꯤ ꯃꯃꯤ ꯇꯥꯗꯦ ꯄꯥꯔꯤꯗꯨ ꯃꯆꯟꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯐꯔꯦ ꯏꯆꯜꯁꯤꯗꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯏꯟꯕ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯏꯃꯥ ꯕꯕꯥꯅ ꯅꯧꯀꯣꯜꯂꯝꯗꯦ ꯍꯥꯏꯕꯒꯤ ꯃꯃꯤ ꯇꯥꯍꯟꯕ ꯌꯥꯗꯦꯀꯣ ꯑꯩ ꯗꯥꯆꯧꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯏꯟꯒꯅꯤꯌꯦ ꯑꯗꯨꯅꯤꯗꯅ ꯏꯆꯟꯁꯤꯗꯤ ꯍꯌꯦꯡ ꯑꯍꯟ ꯑꯅꯤꯗꯨꯅ ꯏꯆꯥꯗꯅꯤ ꯏꯃꯧꯗꯅꯤ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞꯇꯣ ꯑꯗꯨꯗꯅꯦ ꯗꯥꯆꯧꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯅꯝꯃꯒ ꯅꯕꯥꯅꯤꯁꯨ ꯀꯩꯅꯣ ꯇꯥꯅꯣ ꯑꯩꯁꯨ ꯄꯣꯊꯥꯔꯨꯈꯤꯒꯦ ꯍꯣꯏ ꯃꯕꯨꯡꯅ ꯆꯪꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯊꯥꯖ ꯃꯄꯤꯔꯥ ꯈꯖꯤꯛ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯃꯅꯝꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯅꯝꯃ ꯑꯩꯈꯣꯏ ꯗꯥꯆꯧꯁꯦ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯃꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯪꯗꯅ ꯑꯋꯥꯕꯇꯅ ꯃꯁꯛ ꯑꯣꯏꯔꯒ ꯂꯥꯛꯑꯕꯅꯦ ꯑꯗꯨꯅ ꯑꯩ ꯗꯥꯆꯧꯅ ꯋꯥꯍꯧꯒꯗꯕ ꯊꯕꯛꯇꯤ ꯇꯧꯅꯤꯡꯗꯤꯌꯦ ꯑꯉꯥꯎꯕꯤ ꯀꯩꯗꯧꯕꯒꯤ ꯋꯥꯍꯧꯗꯣꯏꯅꯣ ꯄꯩꯁꯥꯗꯤ ꯏꯅꯝꯃꯒꯤꯁꯨ ꯄꯨꯊꯣꯛꯑꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯍꯧꯔꯤ ꯅꯪ ꯗꯥꯆꯧꯒꯤꯁꯨ ꯂꯩꯔꯤ ꯍꯨꯟꯕꯒꯤꯗꯤ ꯏꯅꯝꯃꯁꯨ ꯐꯤ ꯁꯦꯠ ꯁꯥꯕ ꯍꯧꯔꯕꯅꯤꯅ ꯗꯥꯆꯧꯒꯤ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯥꯡꯕ ꯉꯝꯃꯅꯤ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯅꯝꯃꯅ ꯍꯥꯏꯗꯕ ꯍꯥꯏꯕꯕꯨ ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥꯗ ꯋꯥꯔꯤ ꯀꯧꯕ ꯍꯥꯏꯗꯦꯀꯣ ꯅꯅꯦ ꯃꯀꯨꯟ ꯍꯥꯏꯕ ꯏꯜꯂꯨ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯍꯩꯇꯦ ꯁꯤꯡꯗꯦ ꯍꯥꯏꯗꯨꯅ ꯉꯥꯡꯕ ꯆꯩꯕ ꯌꯥꯎꯔꯕꯁꯨ ꯀꯣꯏꯈꯥ ꯂꯤꯈꯥ ꯊꯥꯕ ꯌꯥꯗꯦꯀꯣ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯒꯨꯟꯗꯤ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯄꯦꯟꯊꯣꯛꯄꯗꯨꯅꯤ ꯑꯈꯥꯡꯀꯟꯕꯤ ꯑꯣꯏꯌꯨꯀꯣ ꯏꯕꯦꯝꯃ ꯏꯅꯝꯃ ꯑꯩ ꯏꯅꯝꯃꯒ ꯗꯥꯆꯧꯒꯒꯤ ꯃꯥꯏ ꯆꯣꯞꯅꯕ ꯊꯕꯛ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏꯌꯦ ꯍꯣꯏꯗ ꯏꯆꯟꯒꯤ ꯄꯨꯆꯦꯟꯕꯨꯗꯤ ꯏꯅꯝꯃꯅ ꯍꯦꯟꯅ ꯈꯪꯉꯤ ꯐꯔꯦ ꯅꯪꯁꯨ ꯄꯣꯊꯥꯅꯕ ꯇꯧꯖꯔꯨꯔꯣ ꯁꯤꯗꯤ ꯏꯅꯝꯃ ꯂꯣꯏꯁꯤꯜꯍꯧꯔꯒꯦ ꯊꯥꯖ ꯉꯥꯟꯊꯣꯏꯗ ꯅꯤꯡꯉꯝꯗꯅ ꯌꯦꯡꯖꯔꯛꯇꯨꯅ 이놈아, 낭세, 아기 이놈아 오이나 방송하세. 그야다 라이브 파크라구나. ꯉꯥꯟꯊꯣꯏꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ 이스, 아시기부 깝게게 따위네. 앙아오비시디. ꯆꯠꯂꯣ ꯄꯣꯊꯥꯖꯔꯨꯔꯣ
ꯊꯥꯖꯗꯨ ꯃꯣꯂꯤ ꯃꯣꯂꯤ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯐꯃꯨꯡꯗꯨꯗ ꯁꯠ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯃꯣꯟ ꯃꯈꯥꯗꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯁꯛꯍꯦꯟꯒꯤ ꯃꯤꯁ ꯀꯣꯜ ꯑꯅꯤ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯀꯣꯜ ꯕꯦꯛ ꯐꯠ ꯇꯧꯁꯤꯜꯂꯤ ꯍꯜꯂꯣ ꯌꯥꯝꯕꯣ ꯍꯥꯎ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤꯁꯦ ꯀꯩ ꯍꯥꯏꯒꯦ ꯁꯨꯝ ꯇꯧꯔꯛꯄꯅꯤꯗ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯌꯥꯝꯕꯨꯡꯗꯤ ꯆꯥꯔꯕꯣ ꯆꯥꯔꯦ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯍꯥꯎꯇꯦꯗ ꯉꯥ ꯊꯣꯡꯉꯤ ꯏꯁ ꯉꯥ ꯊꯣꯡꯕꯕꯨ ꯍꯥꯎꯇ꯭ꯔꯤꯕ ꯅꯪꯅ ꯊꯣꯡꯉꯗꯤ ꯌꯥꯝ ꯍꯥꯎꯒꯗꯕ ꯏꯃꯥꯁꯤꯅ ꯊꯣꯡꯕꯅꯤꯅꯅꯦ ꯀꯌꯥ ꯌꯧꯗꯦꯕ ꯌꯥꯝ ꯃꯥꯜꯂꯦ ꯍꯌꯦꯡꯇ ꯉꯥꯏꯔꯦ ꯁꯤꯕꯨ ꯍꯦꯟꯖꯥꯡꯅꯤꯅ ꯀꯃꯥꯏ ꯊꯣꯡꯉꯤꯅꯣ ꯍꯥꯏꯗꯅ ꯇꯦꯡꯀꯣꯠꯀ ꯂꯪꯅꯤꯡꯗꯧꯕ ꯌꯥꯔꯦꯗ ꯃꯗꯨꯃꯗꯤꯅꯦ ꯑꯩ ꯁꯨꯛꯇꯧ ꯍꯦꯛ ꯇꯧꯖꯔꯣꯏꯀꯣ ꯅꯨꯡꯁꯤꯕꯤ ꯅꯪꯅꯕꯨ ꯍꯦꯛ ꯊꯣꯡꯉꯕ ꯊꯨꯝ ꯌꯥꯛꯀꯦꯔꯥ ꯃꯣꯔꯣꯛ ꯁꯥꯒꯦꯔꯥ ꯀꯩꯝꯇ ꯍꯥꯏꯖꯔꯣꯏ ꯑꯩꯗꯤ ꯍꯨ ꯇꯣꯜꯂ ꯐꯥꯎꯅꯦ ꯆꯥꯒꯦꯅ ꯂꯩꯔꯕ ꯑꯩꯉꯣꯟꯗꯕꯨ ꯏꯁ ꯌꯥꯝ ꯅꯨꯡꯁꯤꯖꯕꯗꯣ ꯍꯣꯏ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯑꯗꯣ ꯕꯦ ꯅꯪꯅ ꯕꯖꯥꯔ ꯆꯠꯇꯧꯕ ꯄꯣꯠ ꯂꯩꯅꯤꯡꯕ ꯂꯩꯔꯁꯨꯅꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯎꯀꯣ ꯑꯩ ꯊꯥꯔꯛꯀꯦꯕ ꯄꯩꯁꯥ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯕꯁꯨ ꯅꯪꯅ ꯌꯥꯕꯤꯗ꯭ꯔꯕꯅꯤꯅꯅꯦ ꯒꯥꯔꯤ ꯐꯥꯎꯗꯤ ꯑꯩ ꯃꯇꯦꯡ ꯇꯧꯖꯒꯦꯕ ꯍꯣꯏ ꯑꯩꯅ ꯆꯠꯂꯕꯨꯗꯤ ꯍꯥꯏꯔꯛꯀꯦ ꯆꯠꯇ꯭ꯔꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯐꯔꯦꯁꯦ ꯑꯗꯣ ꯍꯩꯖꯤꯡꯄꯣꯠꯇꯤ ꯀꯔꯤ ꯄꯨꯔꯛꯎꯕ ꯑꯆꯥꯄꯣꯠꯅ ꯃꯈꯜ ꯀꯌా ꯁꯨꯍꯟꯁꯦ ꯍꯥꯏꯅꯣ ꯈꯪꯗꯦꯗ ꯌꯥꯝꯕꯨꯡꯅ ꯁꯤꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯔꯛꯑꯣ ꯑꯁ ꯕꯦ ꯅꯪ ꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯌꯥꯝꯕꯣ ꯑꯩꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ ꯅꯣꯡꯃꯇꯁꯨ ꯌꯥꯝꯕꯣ ꯁꯤꯃ ꯇꯧꯕꯤꯔꯣ ꯁꯤꯃ ꯆꯠꯅꯤꯡꯉꯦ ꯍꯥꯏꯌꯨꯗꯅ ꯑꯩ ꯊꯃꯣꯏꯁꯤ ꯄꯦꯟꯒꯦꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯌꯥꯝꯕꯨꯡꯅ ꯇꯧꯕꯗ ꯌꯥꯔꯦ ꯌꯥꯝꯕꯨꯡꯅ ꯇꯧꯕꯗ ꯌꯥꯔꯦꯅ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯊꯋꯥꯏꯁꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯁꯨꯝ ꯌꯥꯎꯁꯤꯜꯂꯛꯑꯦꯕ ꯕꯥꯔꯇꯣꯟꯒꯤꯁꯨ ꯍꯪꯒꯦꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯁꯨ ꯌꯥꯝꯕꯨꯡꯅ ꯇꯧꯔꯗꯤ ꯌꯥꯔꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯍꯩꯃ ꯀꯩꯅꯣꯅꯦ ꯌꯥꯝꯕꯨꯡꯅ ꯑꯁꯨꯛ ꯐꯖꯅ ꯁꯤꯜꯂꯤꯁꯤꯗꯕꯨ ꯑꯩꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯩꯗꯅ ꯐꯔꯦꯁꯦ ꯑꯗꯣ ꯀꯦꯛꯁꯤꯅ ꯃꯊꯣꯜ ꯀꯌꯥ ꯁꯨꯍꯟꯁꯦꯕ ꯑꯁ ꯌꯥꯝꯕꯣ ꯀꯦꯛ ꯑꯃꯨꯛ ꯀꯛꯈꯤꯗꯣꯏꯔꯣ ꯀꯛꯀꯨꯝꯁꯤꯕ ꯀꯩꯀꯥꯟꯗꯕꯗ ꯄꯩꯁꯥ ꯇꯤꯡꯅꯕ ꯍꯥꯏ ꯑꯩꯒꯤ ꯅꯨꯄꯤ ꯄꯤꯇ꯭ꯔꯨ ꯉꯥꯡꯊꯣꯔꯛꯄꯗꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯏꯟꯈꯠꯂꯛꯄꯒ ꯃꯥꯟꯗꯦ ꯋꯥꯅꯤ ꯃꯇꯝꯒꯤ ꯏꯔꯥꯡ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ ꯅꯪꯕꯣ ꯂꯩꯁꯥꯕꯤ ꯈꯨꯃꯨ ꯊꯣꯛꯄꯤꯒ ꯆꯞ ꯃꯥꯟꯅꯩꯕ ꯌꯥꯝꯕꯨꯡ ꯃꯇꯝꯒꯤ ꯏꯔꯥꯡ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯌꯥꯎꯔꯝꯗꯦ ꯃꯗꯨꯗꯤ ꯀꯣꯟꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯆꯠꯅꯕꯤꯅꯦ ꯃꯤꯔꯝꯒꯤ ꯃꯇꯧ ꯇꯝꯃꯒ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯍꯩꯕꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯏꯃꯥ ꯕꯕꯥꯒꯤ ꯃꯌꯥꯏꯗ ꯐꯝꯃꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯕꯗꯣ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯀꯥꯏꯕ ꯌꯥꯗ꯭ꯔꯕ ꯆꯠꯅꯕꯤ ꯌꯥꯝꯕꯨꯡꯁꯨ ꯈꯟꯗꯅ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯨꯍꯣꯡꯕꯁꯤꯕꯨ ꯀꯔꯤꯅꯣ ꯄꯨꯔꯥ ꯀꯨꯝꯍꯩ ꯑꯃꯔꯣꯝꯗ ꯆꯠꯈ꯭ꯔꯦꯕ ꯄꯨꯡ ꯑꯃ ꯑꯅꯤꯁꯤꯗ ꯊꯥꯗꯔꯤꯕ ꯁꯦꯜ ꯇꯧꯔꯤꯕ ꯗꯦꯀꯣꯔꯦꯁꯟ ꯃꯌꯥꯝꯁꯦ ꯑꯉꯛꯄꯅꯦ ꯏꯅꯥ ꯈꯨꯟꯕ ꯁꯦꯜ ꯄꯥꯏꯕ ꯃꯈꯣꯏꯗꯗꯤ ꯀꯩꯁꯨꯝ ꯑꯣꯏꯔꯝꯃꯣꯏ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯃꯤꯆꯪ ꯁꯪꯒ ꯂꯩꯖꯗꯕ ꯏꯃꯨꯡꯗꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯍꯣꯠꯅꯕꯗ ꯃꯌꯨꯝ ꯏꯪꯈꯣꯜ ꯐꯥꯎꯕ ꯕꯟꯗꯣꯛ ꯊꯝꯃꯒ ꯃꯆꯥ ꯂꯨꯍꯣꯡꯕ ꯌꯥꯎꯔꯤꯕꯅꯦ ꯃꯁꯤꯕꯨ ꯑꯐꯕ ꯆꯠꯅꯕꯤꯔꯣ ꯑꯩꯗꯤ ꯄꯥꯝꯖꯗꯦ ꯃꯁꯤꯁꯨ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯆꯠꯅꯕꯤꯅꯦ ꯊꯥꯏꯅꯗꯤ ꯃꯥꯟꯗꯣꯞ ꯑꯃ ꯈꯟꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯍꯣꯏ ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯑꯣꯟꯕꯁꯤꯗ ꯌꯥꯎꯗꯕꯁꯨ ꯌꯥꯄꯣꯠꯇꯦ ꯍꯦꯛ ꯌꯥꯎꯔꯨꯗꯕꯗ ꯃꯄꯥꯟ ꯊꯣꯛꯇꯕ ꯃꯤꯔꯛ ꯇꯤꯟꯗꯕ ꯃꯇꯝꯒꯤ ꯏꯔꯥꯡ ꯈꯪꯗꯕ ꯍꯦꯛꯇ ꯇꯥꯒꯗꯧꯔꯤꯕꯅꯤ ꯌꯥꯝꯕꯨꯡꯅꯁꯨ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗ ꯍꯥꯏꯈ꯭ꯔꯤꯗꯨꯅꯤ ꯌꯥꯎꯒꯗꯕꯅꯤ ꯑꯗꯨꯗ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯀꯣꯛ ꯊꯥꯗꯒꯨꯝꯁꯤ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯅꯕꯨꯗꯤ ꯀꯔꯝꯅ ꯃꯌꯥꯝꯁꯦ ꯁꯦꯝꯗꯣꯛꯄ ꯉꯝꯒꯅꯤ ꯁꯛꯍꯦꯟ ꯊꯥꯖꯒꯤ ꯃꯆꯤꯜ ꯃꯆꯥꯗꯨꯅ ꯇꯥꯏꯞ ꯐꯨꯗꯕꯗꯧꯅ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯈꯞꯊꯔꯛꯄꯁꯤꯗꯗꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩ ꯊꯃꯣꯏꯗꯁꯨ ꯃꯥꯒꯤ ꯕꯦꯝꯕꯨ ꯊꯥꯒꯠꯆꯩ ꯉꯥꯏꯍꯥꯛ ꯇꯥꯔꯕ ꯇꯨꯡꯗ ꯑꯃꯨꯛ ꯂꯛꯅꯔꯛꯂꯝꯃꯤ ꯍꯣꯏꯁꯦ ꯅꯪꯅ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯆꯨꯝꯃꯦꯕ ꯑꯗꯨ ꯌꯥꯔꯤꯕ ꯃꯈꯩ ꯁꯦꯜ ꯆꯪꯍꯟꯒꯨꯝꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯍꯣꯏ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨꯗ ꯁꯦꯜ ꯇꯞꯇꯥ ꯀꯩ ꯊꯥꯗꯗꯅ ꯁꯛꯍꯦꯟꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯐꯔꯦ ꯕꯦꯝ ꯍꯟꯗꯛꯀꯤ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯤꯗꯤꯅꯦ
ꯃꯩ ꯇꯥꯗꯧꯔꯤꯌꯦ ꯂꯥꯛꯀꯗꯧꯔꯤꯕ ꯏꯃꯥꯟꯅꯕ ꯁꯪꯒ ꯃꯌꯥꯝꯁꯤꯅꯅꯦ ꯄꯨꯟꯁꯤꯒꯤ ꯀꯥꯎꯗꯅꯕ ꯃꯑꯣꯡꯗꯅꯦ ꯇꯧꯔꯁꯤꯅꯦ ꯍꯥ ꯂꯝꯕꯣ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯍꯌꯦꯡꯁꯦ ꯕꯖꯥꯔꯗ ꯈꯔ ꯉꯟꯅ ꯆꯠꯂꯒꯅꯦ ꯁꯨꯍꯤ ꯕꯣꯔꯥ ꯑꯃꯒ ꯀꯕꯣꯛ ꯑꯐꯥꯕꯗꯣ ꯕꯣꯔꯥ 5-6ꯀ ꯂꯩꯔꯨꯔꯒꯦ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯃꯥꯁꯤ ꯍꯣꯏꯗꯅꯦ ꯁꯨꯍꯤꯒ ꯇꯧꯔꯒ ꯐꯖꯅ ꯂꯣꯜꯍꯜꯂꯒꯦ ꯑꯗꯨꯒꯅꯦ ꯀꯕꯣꯛꯇꯣ ꯁꯥꯍꯜꯂꯒꯦ ꯑꯗꯨꯒ ꯄꯨꯔꯛꯑꯒꯦ ꯌꯥꯔꯦꯗꯅ ꯁꯤꯅ ꯐꯔꯦꯗ ꯅꯨꯄꯤ ꯄꯩꯁꯥꯁꯨ ꯌꯥꯝ ꯆꯪꯗꯕ ꯀꯕꯣꯛꯁꯨ ꯗꯃꯥꯝ ꯊꯣꯛꯄ ꯑꯗꯨꯕꯨ ꯌꯥꯝ ꯂꯨꯕ ꯑꯃꯗꯤ ꯂꯩꯅꯦ ꯊꯥꯏꯅꯗꯤ ꯐꯣꯇꯣ ꯀꯥꯞꯄꯁꯦ ꯀꯦꯃꯦꯔꯥ ꯔꯣꯜ ꯑꯃꯗ ꯍꯜꯂ ꯀꯥꯞꯄꯦ ꯍꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯐꯪꯈꯤꯗ꯭ꯔꯣ ꯍꯦꯔꯥ ꯑꯩꯒꯤ ꯕꯦꯝꯅ ꯁꯤ ꯌꯧꯅ ꯄꯥꯝꯕꯁꯤꯗꯕꯨ ꯐꯪꯅꯕ ꯊꯤꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨ ꯕꯦ ꯀꯕꯣꯛ ꯃꯁꯤꯡꯅ ꯀꯌꯥ ꯄꯨꯔꯛꯑꯣꯕ ꯁꯤꯐꯥꯎꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧꯕꯤꯔꯕꯅꯤꯅ ꯁꯤꯐꯥꯎꯗꯤ ꯍꯥꯏ ꯌꯥꯏ ꯀꯩꯅꯣ ꯊꯥꯖꯗꯨ ꯅꯣꯛꯃꯤ ꯐꯣꯟꯗꯨꯗ ꯃꯃꯤꯠ ꯄꯩꯔꯞꯅ ꯌꯦꯡꯗꯨꯅ ꯂꯝꯕꯣ ꯀꯔꯟ ꯇꯧꯔꯛꯀꯅꯨꯀꯣ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯕ ꯂꯩꯗꯅ ꯍꯧꯖꯤꯛꯀꯤ ꯈꯨꯇꯧꯁꯤꯕꯨ ꯍꯥꯏꯕꯅꯦ ꯀꯩꯅꯣ ꯕꯦ ꯁꯤꯁꯨ ꯑꯃꯨꯛ ꯄꯥꯝꯗ꯭ꯔꯕꯣ ꯍꯥꯏꯁꯦ ꯑꯩꯕꯨꯗꯤ ꯌꯥꯏꯗ ꯀꯩꯁꯨꯝꯇ ꯈꯟꯕꯤꯗꯦ ꯌꯥꯝꯕꯨꯡꯒꯤ ꯋꯥꯅꯦ ꯕꯦ ꯅꯪꯅꯕꯨ ꯌꯥꯔꯗꯤꯅꯦ ꯑꯩꯗꯤ ꯑꯗꯨꯝ ꯇꯧꯔꯗꯧꯅꯤ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨ ꯋꯥꯁꯦ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯐꯔꯦꯁꯦ ꯋꯥꯊꯤ ꯉꯥꯡꯅꯔꯤꯉꯩꯗ ꯊꯦꯡꯈ꯭ꯔꯦ ꯊꯝꯃꯒꯦ ꯉꯥꯏꯈꯣꯍꯦ ꯀꯩꯅꯣ ꯑꯗꯨ ꯕꯦ ꯅꯪ ꯑꯩꯕꯨ ꯑꯁꯦꯡꯀꯤ ꯅꯨꯡꯁꯤꯕ꯭ꯔꯅꯦ ꯍꯩꯃꯥ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯇ ꯅꯧꯅ ꯑꯃꯨꯛ ꯍꯪꯉꯛꯏꯁꯤꯅ ꯈꯨꯝꯗ ꯈꯨꯝꯃꯨꯅꯦ ꯍꯣꯏ ꯕꯥ ꯅꯨꯡꯁꯤꯌꯦ ꯕꯥ ꯍꯣꯏ ꯕꯥ ꯌꯥꯔꯦ ꯊꯝꯃꯣ